Nupi da karan taruba AR Police na Phare haukiba lebak numit ki nungtilda Okrol District ki Phunglaitang da pikliba nupi masa anida karan taruba Assam Rifles ki Jawan ama Okrol Police na Phare hairi paosingna makhatana hairibana AR asina karan taruba nupi masa ani adu sahi tara amasung tara mathogi longani thaudo adugi matangda witness singna hairibana nupi masa sing aduna lambida chatlingaida AR gi jawal aduna makhoi ani gi manungda amabu mahakna Toukhre Bolero Zip adugi maningda nampuda chingsinna bohonake thaudo aduda manak nakpada lairiba miyam sing sensilaktuna kari tawrabano haina yengbada angang nupi masa ani adu yamna pakhatna AR gi jawan aduda kuthinduna kapki AR gi jawan adu nisa yamna ngauman kiduna ningtina chatpa phawba ngamdrei thaudo aduga mari lenina nungthin pung amarom tabada Okrol Police ki kangbu ama lakuna senariba Assam Rifles ki jawan Madan Singh faraga police custody da thamduna kidnapping case ama register tawguna investigation jathaba hokre Leingakki Dr. Singh Private Hospital da puba khudakta ki tokadabane loop Singh Leingakki Hospital Singda patient sibagi changwang khalakli base Dr. Singh na section ba watpadagini lorembam nganbe Leingakki Dr. Singh Private Hospital da thabak puba khudakta ki tokpiyo haina loop Singh na akan ba pham thamlakli loinana Manipur gi government hospital Singda layangna ba pukhalakki ba na ba Singh sibagi changwang khalakli ba ase Dr. Singh section mawar padagini haina Old Manipur kanba imalop amkilgi president Lauren Banganbi na phungturakli wafam asi ngarang major khulda leiba Manipur Press Club ki thangsing hall da amkil United People Front UPF Manipur National Identity Protection Council NIPCO nongpok leingak apunba nupi lop nongsup Imphal Palem ima apunba lop Nimpal apunba nupi lop Anul Bisnupur Thobal District United Women Development Organization Thobal ima All Manipur Women Social Reformation and Development Chamas, Nupi Chamas, All Manipur Tami Chingmi Apunbat Nupi Loop Tami Chingmi, All Manipur Progressive Farmer Association AMPA, Coalition Against Drug and Alcohol Kada, Manipur Peace and Integrity Council, MAPI Council, Irei Park Inal Chanura, Lona Silon Ichal, Manipuri Chanura Laise Maru, Machalaima Amade, Pawaibi, Kaiten Amade, Pauna Kaiten Sangat Chagatpagi Loop ki Thongmi Singna Sinduna Pangthokiba Paugi Mipam Amada Phungdokibane Amkingi President Lauren Banganbi na makhata na hai Lairaba Miyoi Kya Private Hospital Singda Layang Bangamdabana Maram Oiraga Leingakki Hospital Singda Layang Balakpada Patient Kya Asi Ana Yaurakpa Asimak Laibak Thibane Hospital da Asi Ana Thokpa Haibasi Chanabini Adumoinamak Leingakki Hospital Singda Thabak Tawriba Dr. Singna Makhoina anaba singbu ningthina yengbagi mahutta atopa private hospital singda satuna sel hena taningbadagi hospital aduda intern tawriba amadi PG gi Bahiroi sing thadoktuna layengbadagi misiminagi chawang khalakibani haina maral sike anaba miyoi amana hospital da laku matamda mahaki anaba adu faragani haibagi wakhalonda lakhiba ngaktani adubu hospital ayambada thabak tawriba doctor amadi nursing na anaba miyoi singbu ningthina loina bidaba anaba piron setuna hospital da laktuna anaba miyoi singda sohaningdabagi chanabi ama leirakliba ase doctor amadi nurse tamba haurakpada anaba miyoi singbu karamna loinagani haiba ningthina takpi tambiba mathautai loinana India gi tongan ba state singda lairiba hospital singdagi doctor ama mahaki patient ama layengba matamda soidangam daba atopa doctor kaya tanaduna layengba chathai Karisu laitaba minor case amagi layeng lakpa miyoi kya government hospital singda sibagi wathok thokliba ase mathangda thoknaba doctor singna section ba pai Leingakki hospital singda thabak tawriba doctor kayana masagi clinic hangdokpada natana private hospital kayada thabak tawguna Leingakki hospital da ningthina thabak tawdriba sing atuba matamda thadokpiyo karigumba luptara nipana Tizinbada Tengnaba Tholabadi, Maduda Tholakpa Afafatagi Texak Pumba, private hospital da Tabak Toramliba, Dr. Aduna Puzagadabani, Masidanatana Hospital da Anaba Layang Balakliba Patient Singa, Loina Rakpa Imung Manungi Miyoi Singnasu, Dr. Singda Kahen Batawong Satariba Adu, Tobigano Haike. Churachanpur da handakta semkiba MNF IM Mizoramgi MNF na masakhangde harakre Manipur gi mapung oiba Churachanpur da leiriba mizo sing yauna Mizoram gi mizo singa punsilaga apunba mizo gi oiba platform ama sagatna ba handakta Churachanpur da semkiba Mizo National Front Integration Movement MNF IM asi Mizoram da main opposition party oiriba Mizo National Front MNF na masakhangde harakre Churachanpur da Mizo National Front Integration
movement asi sembagi matangda makhoida knowledge amata leite amasung front asi sembada mari leinana makhoida mangjauna khanabasu leite haina phongdokre Mizoram ge main opposition party oiriba Mizo National Party ge statement amada hairibada Mizo National Front Integration Movement asi September 15 da Churachanpur form Toukhre haina press release amada thengnare adubu hairiba front asi sembagi matangda aizol da lairiba Mizoram National Front General Headquarters ki knowledge amata leite loinana Mizo National Front Integration Movement asi makhoiga mari amata leinade Mizo sige unity amasung integrity ki pandamda form tawriba MNFIM hairiba front asi sembagi matangda makhoida karimata khangalamba amadi khangalamba su leite haina MNF ki secretary B Lal Hamang Gai Hazulana Thadorakpa chirol amana haire panba yabadi Mizo National Front Integration Movement asi Mizoram gi makhada Naga sing yaugana single administration amagi makhada Manipur gi singi area da khundariba ethnic Mizo sing asi amato oina punsinaba natraga Indian Constitution gi makhada separate union territory amasembagi pandamda September 15 da Churachanpur da linkhakhibani MNFIM asi politician MNFK former underground personal sing intellectual amasung North Mizoram Manipur Hills area da lairiba civil society organization singa hana mangjauna tanaraba matungda form tawkibani nauna form tawraba front asigi president Lalharula ala vice president ga singhaka treasurer manga amasung secretary da demkha wasyakani hairi maraksida Churachanpur da lairiba Mizo people convention ge president ke Lalias ngana national media da phongdokhibada Churachanpur da Mizo National Front Integration Movement Koba Front ama semle hairiba si makhoigi knowledge leite loina masiga mari leinaba civil society Singda hana tanarambasu amata leite haina phongdokre Mizo National Front ke makaidigi Churachanpur da nauna semliba MNFIM masakhangde haina phongdokhiba asida MNFIM ge makaidigi hujik phawa makhoigi oiba statement amata phongdorakpa leitre Churachanpur dagi Nupi ani Assam Police na lupa crore marfudara ge drug konana Phare tha asigi kulhumdoi gi numidang waramda Assam amasung Mizoram gi lonabada leiriba Dolai Police Station ge manung chanba Assam ge Drola Khal border outpost ke mangdagi Assam Police na Borero big truck amada lakhiba Churachanpur dagi miyoi ani dagi lupa crore marfudara gi value oigadaba yamnaba drug konana Phare hairi paw asina makhatana hairibade akhanana paw ama fangbadagi chathakiba operation aduda yamlaba drug konana faraba miyoi ani adudi Churachanpur ge lamka dagi Samuel Lungdim chahi kuntaret apokpa laikhidraba Jampal Lungdim amasung khul adumakta dagi anti Kuki chahi kuntaret apokpa Khaipai Kuki kawi miyoi ani aduna Borelo pick up truck AS01PC 8976 tonglaga yamna chinganingai oiba moong da lakpadagi Assam Police ki kangboduna khamlaga check tawkhe loinana gari aduda akhanana design tawba aronba chamber amada losillaga puramkiba yaba tablet piece lakh ahum phagat ke yamlaba drug sing adu tongan ba amuba masugi polythene bag kuntra da ningthina pack tawguna puram kibani paraba polam sing adu black market ta lupa crore marfutara hengani drug detection kit na makoina puduna lakhiba sing adu methamphetamine tablet ne haiba confirm tawkre yamlaba drug sing adu independent witness ki mangda sis tawbaga loinana drug sing adu bu putok pusin tawramba gari adu bu su police na fajin kre paraba miyoi sing adu wahang pahong chathabada yamlaba drug sing adu Churachanpur dagi purake bani loinana drug sing adu Kasar district ki tongan mafam Singda saitok khina bani haiba confirm tawre thagdog adugi matangda Kasar ge SP Mumal Mahatana haikibada faraba makoi sing adugi mathakta police na case number register tawbuga loinana drug la lon bage network asida chenari basing mapung phana fagatnaba investigation ge thabak chathaba haurkre miyoi sing asigi mathakta ain gi oiba akarma thabak sing lakhotkani hairi Jharkhand ki Gumla district ta nomai kamnabagi thagdog amada Maoist ahum security force na hat pangangkre athing batham kraba Maoist ki splinter group ama oiriba Jharkhand Jan Mukti Parishad ki member ahum ngarang ayu Jharkhand ki Gumla district ta security force ka nomai kamnabada sikre sikhiba sing adugi manungda sub journal commander ani yauri makhoi sing adudi Lalu Lohara amasung Jotu orawnani aduga topa kedar aduna Shojit orawnani Jotu Lohara ki mathakta lupa lakh manga ki sel gi manalenga ke mekeri ki laktok krabani maha criminal gi thagdok kaya da chenaduna wanted lairibani
ngarang sibada yaukhiba Sujit around to Lohara gi makada kedar ama oina thabak tawkhibani nomai kamna bagi thodok adu ngarang ayu anganbada Gumla district ki Bishunpur police station gi manung chana laiba mafam amada oike police ki source na phungdorapagi matung inna makoina sikhiba mafam aduda AK47 rifle ama yauna puna kulai ahum phaga pangamke Jharkhand police ki apunba team amana Gumla amadi Lohara dagi lonaba mafam Singda Maoist khara leire haiba intelligence ki pau fangbadagi changsinbada ngarang ayuki thodok adu thokibani Jharkhand Jan Mukti Parishad ki team adu Rajesh Yadav na lusingki nomai kapnabagi thodok adu da kedar ahum siraga atai sing adu na chenki hairi Chahi ani makhai khakta ngari binupi masa amada sexual assault atharuba mioi ama chahi mari jail da laina bakhangan kre haukiba komja lising ani ga tara mapan gi December tara da thokiba thodok ama kamari lenina chahi ani makhai khakta ngari binupi masa amada sexual assault athabada mara leire haina court na lakthraba mioi ama chahi mari jail da laina bakhangan kre fast track special court number 1 na mara leire haina lakthokibaga lorena chahi mari jail da laina bakhangan kraba nupa adudi lapupa tera khunau khodrak awang laikai digi ningthaujam chawba chahi humpumari apokpa laikhidraba en birmangani kumja lisingani ga tara mapan gi December tara da thokiba thodok asiga mari lenena victim oiribi nupi masa asigi imung manungda women police station da wakalakpadagi police na mara leire haina lakthokiba chawbabu phagatkhibani hiramasigi matangda case athaduna laklaba matung police na kota charge sheet thangatkhe makhata na kota case athaduna laklaba matungda chawbabu thodok aduda mara leire haina fast track special court number 1 na ngarang lakthokhibani marangi matung ina fangadaba cherak ase ngarang lakthoktringai mamangda public prosecutor na chawbabu maralgi matung ina akanba cherak pibina bataksinki loinana defense council ge maikai chawbada fangadaba cherak adu khara komthokna bahaijaki nakal anigi wafam sing jas na tarwa matungda court na chawu chahi mari jail da laina ba yathang pikibani Ladakh ta sangsilakpa statehood ki khongjangda mioi mari sire humfu tara hena sokle lehada leiba BJP ki office amasung gari sing mai thadokre hairi Mioi amage asiba haksang leiramle ngasi ayu Imphal East District ki manung chana leiba Tilipati Police Checkpoint meada mioi amage asiba haksang amata duna leiramle hairi mioi asi matau karamna siramlibano haiba chap chaba khangbangamdrei akupa maron ngaminase